ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯝꯕ ꯑꯩꯅ ꯍꯨꯔꯥꯟꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯑꯩꯅ ꯉꯁꯤ ꯍꯨꯔꯥꯟꯒꯦ ꯈꯟꯅ ꯃꯅꯥꯅ ꯈꯜꯂꯒ ꯂꯣꯠꯁꯤꯜꯂꯝꯕ ꯈꯣꯡꯗ꯭ꯔꯨꯝꯗꯨꯕꯨ ꯄꯥꯜꯂꯤꯖꯥꯠꯂꯅꯦ? ꯈꯨꯠꯁꯤꯅ ꯍꯦꯛꯇ ꯃꯥꯔꯒ ꯌꯦꯡꯂꯒꯦ ꯑꯃꯝꯕ ꯃꯔꯛꯁꯤꯗ꯫ ꯁꯣꯏꯗ ꯅꯠꯇ꯭ꯔꯅꯦ ꯑꯩꯅ ꯃꯅꯥꯅ ꯈꯨꯝꯖꯤꯜꯂꯒ ꯊꯅꯝꯕ ꯈꯣꯡꯗ꯭ꯔꯨꯝꯗꯨꯕꯨ? ꯑꯣ ꯂꯩꯔꯦ꯫ ꯃꯁꯤꯗꯤ ꯇꯪꯈꯥꯏ ꯑꯃꯅ ꯑꯩꯅ ꯄꯨꯔꯕ, ꯇꯪꯈꯥꯏ ꯑꯃꯅ ꯃꯄꯨꯒꯤ ꯈꯥꯛꯄꯤꯔꯝꯒꯦ꯫ ꯊꯦꯝꯕꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯏꯟꯁꯥꯡ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯐꯅ ꯀꯨꯏꯔ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯏꯁꯧ ꯇꯧꯔꯤ꯫ ꯇꯥꯟꯖꯥ ꯆꯥꯗꯅ ꯃꯆꯥꯅꯨꯄꯥꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯄꯗꯨꯗ ꯍꯦꯟꯅ ꯑꯃꯨꯛ ꯁꯥꯎꯅꯤꯡꯂꯗꯨꯅ ꯆꯩꯔꯛꯏ꯫ ꯀꯔꯤ ꯑꯉꯥꯡꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ? ꯅꯨꯃꯤꯠ ꯇꯥꯕꯒ ꯆꯥꯛ ꯆꯥꯒꯦ ꯅꯤꯡꯉꯥꯏ ꯇꯧꯏꯁꯤꯕꯣ? ꯅꯄꯥꯗꯨꯅ ꯏꯟꯁꯥꯡ ꯂꯩꯔꯨꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯦ? ꯆꯥꯛꯁꯦ ꯍꯣꯔꯦꯟ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯆꯥꯁꯦ ꯍꯥꯏꯔ ꯈꯪꯗꯦꯃꯤ꯫ ꯏꯃꯥ, ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯅꯤ꯫ ꯕꯥꯕꯨꯅ ꯏꯟꯁꯥꯡ ꯄꯨꯔꯛꯇ꯭ꯔꯁꯨ ꯆꯥꯛꯇꯨ ꯊꯤꯔꯣ, ꯑꯩ ꯍꯥꯟꯅ ꯆꯥꯔꯒꯦ ꯍꯥꯏꯕ꯫ ꯍꯩ ꯇꯣꯝꯕ ꯈꯥꯡꯉꯣ, ꯏꯟꯁꯥꯡ ꯌꯥꯎꯗꯅꯅꯦ ꯀꯃꯥꯏꯅ ꯆꯥꯛ ꯆꯥꯗꯣꯏꯅꯣ ꯅꯪ? ꯉꯥꯛꯇꯪ ꯈꯥꯡꯉꯣ꯫ ꯆꯒꯪ ꯆꯥꯕꯁꯨ ꯌꯥꯗꯕ ꯅꯪꯅ ꯆꯥꯛ ꯈꯛꯇꯪ ꯆꯥꯔꯒꯦ ꯀꯥꯏꯅ ꯅꯤꯡꯉꯥꯏꯁꯨ ꯇꯧꯔꯤꯅꯦ ꯃꯁꯦ꯫ ꯏꯃꯥ, ꯑꯩ ꯆꯥꯛ ꯆꯥꯒꯦ ꯏꯃꯥ꯫ ꯕꯥꯕ ꯍꯜꯂꯛꯄ ꯉꯥꯏꯔꯗꯤ ꯑꯩ ꯁꯤꯕ ꯅꯥꯍꯜꯂꯅꯤ꯫ ꯏꯃꯥ, ꯑꯩ ꯆꯥꯛ ꯆꯥꯒꯦꯕ꯫ ꯇꯣꯝꯕ, ꯅꯪ ꯆꯒꯪꯗꯨ ꯆꯥꯔꯒ ꯐꯨꯜꯂꯒ ꯁꯤꯔꯒꯦ ꯍꯥꯏꯔꯤꯔꯣ? ꯏꯁꯤꯡ ꯇꯣꯜꯂꯒ ꯆꯥꯒꯦ꯫ ꯆꯥꯛ ꯂꯥꯝꯃꯦ ꯏꯃꯥ, ꯑꯩ ꯑꯗꯨꯝ ꯆꯥꯒꯦ ꯌꯥꯅꯤ꯫ ꯊꯤꯔꯗꯤ ꯊꯤꯔꯒꯦꯁꯦ ꯃꯁꯤꯒꯤ ꯅꯤꯡꯉꯥꯏ ꯀꯟꯈ꯭ꯔꯕ ꯑꯉꯥꯡꯁꯦ꯫ ꯁꯤꯕꯨ ꯑꯩꯅ ꯄꯣꯛꯈꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯆꯥꯔꯣꯁꯤ ꯊꯤꯔꯦ ꯆꯥꯛꯁꯤ꯫ ꯐꯔꯦ, ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯊꯨꯝ ꯇꯣꯠꯂꯒ ꯆꯥꯊꯣꯛꯀꯦ, ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯎꯔꯒꯦ꯫ ꯇꯨꯝꯂꯨꯔꯣ, ꯅꯄꯥ ꯑꯃꯒꯤ ꯁꯛꯇꯥꯃꯛꯅꯤ, ꯃꯆꯥ ꯑꯃꯒꯤ ꯁꯛꯇꯥꯅꯤ꯫ ꯄꯦꯜꯂꯕꯅꯤꯗ ꯊꯦꯝꯕꯤ ꯑꯩꯗꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯝꯕ ꯃꯈꯨꯠꯇ ꯈꯣꯡꯗ꯭ꯔꯨꯝ ꯇꯪꯈꯥꯏ ꯑꯃꯒ ꯄꯥꯜ ꯈꯔꯒ ꯄꯨꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯏꯟꯁꯥꯡ ꯂꯩꯕ ꯆꯠꯈꯤꯕꯕꯨ ꯀꯩꯊꯦꯜ ꯐꯝꯃꯤꯁꯤꯡꯗꯣ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯕ ꯀꯥꯟꯗ ꯍꯟꯖꯤꯜꯂꯛꯂꯤꯕꯁꯤꯕꯨ? ꯅꯠꯇꯦ, ꯀꯩꯊꯦꯜ ꯐꯝꯃꯤ ꯅꯨꯄꯤꯒ ꯑꯔꯣꯟꯕ ꯃꯔꯤꯒ ꯂꯩꯅꯔꯕ꯭ꯔꯕ ꯅꯨꯄꯥ ꯅꯪꯕꯣ? ꯀꯗꯥꯏꯗꯒꯤ ꯃꯔꯤ ꯂꯩꯅꯕꯅꯣ? ꯅꯪꯅ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ? ꯑꯩꯁꯦ ꯌꯥꯗꯗꯨꯅ ꯇꯧꯔꯤꯕꯅꯤꯅ ꯇꯧꯔꯤꯕ꯫ ꯁꯦ ꯂꯧꯁꯤꯜꯂꯨ ꯄꯥꯟꯒ ꯈꯣꯡꯗ꯭ꯔꯨꯝꯒꯁꯦ꯫ ꯄꯥꯟꯁꯤꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯏꯔꯥ, ꯑꯗꯨꯒ ꯈꯣꯡꯗ꯭ꯔꯨꯝ ꯇꯪꯈꯥꯏꯁꯤꯅ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯛꯄ ꯑꯣꯏꯔꯤꯅꯤ꯫ ꯑꯣ ꯃꯥꯅꯦ, ꯉꯔꯥꯡꯗꯣ ꯑꯩꯅ ꯎꯔꯝꯕ ꯃꯃꯥꯡꯒꯤ ꯃꯅꯤꯒꯤ ꯏꯪꯈꯣꯜꯗ, ꯑꯗꯨꯗ ꯑꯩꯅ ꯉꯁꯤ ꯏꯟꯁꯥꯡ ꯂꯩꯕ ꯆꯠꯄꯁꯤꯗ ꯇꯟꯖꯥ ꯐꯪꯂꯦ ꯈꯟꯗꯅ ꯍꯨꯔꯥꯜꯂꯛꯂꯕꯅꯤ꯫ ꯀꯔꯝꯕ ꯍꯨꯔꯥꯟꯕꯅꯣ ꯈꯪꯗꯦ, ꯇꯪꯈꯥꯏ ꯍꯨꯔꯥꯜꯂꯤꯕ ꯍꯨꯔꯥꯟꯕꯁꯤꯕꯨ ꯍꯥꯏꯔꯨꯔꯦ ꯑꯁꯤꯡꯕ ꯁꯥꯗꯅ ꯅꯪꯅ ꯊꯣꯛꯄ ꯈꯨꯝꯂꯛꯀꯅꯤ꯫ ꯑꯁꯤꯡꯕ ꯁꯥꯕ ꯅꯠꯇꯦꯅꯦ ꯑꯩꯒꯤꯁꯦ, ꯊꯥꯡꯉꯩ ꯁꯦꯡꯅꯃꯛꯀꯤ ꯁꯤꯡꯂꯤꯕꯅꯤꯅꯦ ꯅꯨꯄꯤ ꯅꯪꯕꯣ꯫ ꯑꯩꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯄꯥꯟꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯦꯛꯇꯣꯛꯂꯕꯗꯤ ꯃꯄꯨꯁꯤꯡꯗꯨ ꯁꯥꯎꯅꯤꯡꯉꯣꯏꯗ꯭ꯔꯣ? ꯑꯗꯨꯅ ꯑꯩꯅ ꯇꯪꯈꯥꯏ ꯌꯦꯟꯅ ꯊꯣꯛꯄꯤꯔꯒ ꯊꯅꯝꯕ, ꯈꯪꯂꯕ꯭ꯔꯣ? ꯃꯄꯨꯒꯤ ꯇꯪꯈꯥꯏ, ꯍꯨꯔꯥꯟꯕꯒꯤꯁꯨ ꯇꯪꯈꯥꯏ ꯌꯦꯟꯅ ꯊꯣꯛꯄꯤꯔꯒ ꯍꯦꯛꯇ ꯊꯅꯝꯕꯅꯤ꯫ ꯍꯨꯔꯥꯟꯕ ꯑꯁꯤꯡꯕꯒꯤ ꯅꯨꯄꯤ ꯑꯣꯏꯔꯨꯕꯁꯤꯗꯤ ꯇꯪꯈꯥꯏꯅ ꯈꯨꯆꯤꯡ ꯑꯣꯏꯔꯒ ꯂꯦꯜꯂꯦꯗꯀꯣ ꯄꯨꯟꯁꯤꯁꯦ ꯑꯩꯒꯤ꯫ ꯇꯞꯅ ꯉꯥꯡꯉꯨꯅꯤ ꯅꯨꯄꯤ ꯅꯪꯕꯣ, ꯊꯪꯅꯕꯒꯤ ꯃꯤꯅ ꯇꯥꯈꯤꯅꯤꯅꯦ꯫ ꯇꯥꯔꯣꯏ, ꯌꯨꯝꯅꯤꯅ ꯑꯁꯨꯛ ꯂꯥꯞꯅ ꯂꯩꯔꯤꯕꯁꯤꯗꯕꯨ ꯀꯥꯏꯗꯒꯤ ꯇꯥꯕꯅꯣ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯤꯕꯣ? ꯇꯥꯅꯤ, ꯅꯪꯒꯤ ꯅꯥꯈꯣꯜꯅꯤꯅ ꯌꯥꯛꯄꯗ ꯌꯥꯛꯂꯦ, ꯑꯗꯨꯒ ꯇꯥꯔꯣꯏ ꯀꯥꯏꯅꯒ ꯍꯥꯏꯖꯕꯁꯨ ꯆꯥꯔꯤ꯫ ꯇꯞꯅ ꯉꯥꯡꯉꯨ, ꯃꯤꯅꯅꯦ ꯑꯩꯁꯦ ꯍꯨꯔꯥꯟꯕꯅꯤ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯅꯦ ꯌꯥꯝ ꯋꯥꯅꯤꯀꯣ꯫ ꯍꯣꯏ, ꯇꯞꯅ ꯉꯥꯡꯖꯔꯒꯦ ꯉꯁꯤꯗꯒꯤ꯫ ꯑꯩꯈꯣꯏꯅ ꯉꯔꯪ ꯉꯪꯕꯗꯧꯅ ꯉꯥꯡꯂꯒꯦ ꯑꯩ꯫ ꯇꯣꯡꯕꯗꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ? ꯇꯨꯝꯈ꯭ꯔꯦ꯫ ꯆꯥꯛ ꯂꯥꯝꯃꯦꯅ ꯅꯤꯡꯉꯥꯏ ꯇꯧ ꯌꯥꯕ ꯃꯈꯩ ꯇꯧꯔꯝꯂꯒꯅꯦ, ꯏꯁꯤꯡꯒ ꯆꯥꯛꯇꯨꯒ ꯇꯣꯠꯂꯒꯅꯦ ꯆꯥꯔꯒ ꯇꯨꯝꯈ꯭ꯔꯦ꯫ ꯐꯔꯦ, ꯃꯥꯕꯨ ꯇꯨꯝꯈ꯭ꯔꯗꯤ꯫ ꯃꯥꯅ ꯇꯨꯝꯗꯕꯤ ꯂꯩꯔꯝꯕꯁꯦ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯆꯤꯛꯏ, ꯃꯥꯒꯤ ꯅꯤꯡꯉꯥꯏ ꯈꯨꯇꯧꯗꯨꯗ꯫ ꯃꯦꯝꯆꯥ, ꯅꯍꯥꯟ ꯃꯥꯒꯤ ꯏꯪꯈꯣꯜꯗ ꯄꯥꯜꯍꯧꯕ ꯈꯣꯡꯗ꯭ꯔꯨꯝꯗꯨ ꯑꯌꯨꯛꯀꯤ ꯏꯟꯁꯥꯡ ꯑꯣꯏꯅꯕ ꯍꯦꯛꯄ ꯂꯥꯛꯄꯗ ꯇꯪꯈꯥꯏꯈꯛ ꯄꯥꯟꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯄꯨꯔꯣꯏꯕ ꯃꯅꯤꯕꯨ ꯂꯥꯛꯇꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯣꯏ ꯄꯥꯕ, ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯁꯤꯗ꯫ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯎꯔꯤꯕꯁꯤꯕꯣ? ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗ꯭ꯔꯦ꯫ ꯀꯩꯗꯧꯔꯒꯦꯅꯦ ꯃꯦꯝꯆꯥ ꯅꯪꯕꯣ? ꯍꯪꯗꯅ ꯂꯩꯕꯤꯔꯅꯣ, ꯁꯤ ꯂꯥꯛꯄꯤꯌꯣ, ꯑꯗꯨꯒ ꯌꯦꯡꯂꯒ ꯈꯪꯕꯤꯔꯅꯤ ꯃꯣꯏ ꯄꯥꯕꯁꯨ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯅꯦ? ꯌꯦꯡꯉꯨꯇꯨ, ꯑꯩꯈꯣꯏꯒꯤ ꯁꯪꯕꯟꯗ ꯄꯥꯜꯍꯧꯕ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯑꯩꯅ ꯉꯁꯤꯒꯤ ꯏꯟꯁꯥꯡ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯀꯦ ꯈꯟꯗꯨꯅ ꯆꯪꯂꯛꯄꯗꯅꯦ ꯇꯪꯈꯥꯏꯈꯛ ꯄꯥꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯣꯏꯅꯦ ꯃꯦꯝꯆꯥ, ꯌꯥꯝ ꯍꯩꯅꯕꯨ ꯍꯦꯛꯂꯤꯅꯦ ꯈꯣꯡꯗ꯭ꯔꯨꯝ ꯑꯁꯤ꯫ ꯃꯅꯥꯕꯨ ꯄꯤꯕ ꯌꯥꯅꯤꯅꯦ ꯁꯤꯒꯤ ꯈꯣꯡꯗ꯭ꯔꯨꯝ ꯈꯨꯍꯦꯛꯁꯤꯗꯤ꯫ ꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅ ꯍꯦꯛꯂꯤꯕ ꯈꯣꯡꯗ꯭ꯔꯨꯝ ꯈꯨꯍꯦꯛꯅꯣ ꯍꯥꯏꯕꯅꯤꯗ?
ꯇꯪꯈꯥꯏꯈꯛ ꯃꯗꯨꯒꯤ ꯍꯨꯔꯥꯟꯕꯗꯣ ꯑꯩꯅ ꯈꯪꯂꯛꯄ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯃꯁꯥꯁꯦ ꯇꯪꯈꯥꯏ ꯑꯃ ꯂꯦꯟꯈꯥꯏꯒꯗꯧꯅꯦ ꯑꯩꯅ ꯏꯍꯦ ꯃꯦꯝꯆꯥ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ ꯋꯥ ꯉꯥꯛꯇ ꯉꯥꯡꯈ꯭ꯔꯦꯗ ꯂꯩꯃꯤꯟꯅꯒꯗꯕꯕꯨ ꯀꯤꯕꯨ ꯀꯤꯔꯤꯅꯦ ꯁꯩꯇꯩꯗꯤ ꯄꯣꯠ ꯍꯨꯔꯥꯟꯕ ꯈꯨꯍꯨꯔꯥꯟꯁꯦ ꯂꯨꯗꯕꯁꯤꯗꯅꯦ ꯏꯁꯇꯤꯜ ꯄꯦꯟꯅꯕ ꯑꯗꯨꯛ ꯍꯥꯏꯖꯔꯤꯕ ꯀꯥꯏꯗꯨꯅꯤꯗ ꯃꯣꯏ ꯄꯥꯕ ꯊꯣꯝꯕ ꯃꯥꯅ ꯂꯥꯛꯄꯗ ꯃꯦꯝꯆꯥꯒ ꯃꯅꯤꯒꯅ ꯂꯦꯞꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯎꯕꯗ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯁꯥꯗꯨꯅ ꯆꯪꯁꯤꯜꯂꯒ ꯍꯪꯂꯛꯂꯝꯃꯤ ꯇꯥꯗꯒꯤ ꯇꯩꯃꯒ ꯆꯌꯨꯛꯁꯤꯗ ꯏꯪꯈꯣꯜꯒꯤ ꯁꯝꯕꯜ ꯃꯌꯥꯁꯤꯗ ꯀꯔꯤ ꯋꯥꯔꯤ ꯁꯥꯕꯤꯔꯝꯃꯤꯅꯣ ꯃꯦꯝꯆꯥꯅ ꯊꯣꯝꯕ ꯅꯪꯁꯨ ꯌꯦꯡꯂꯨ ꯂꯥꯎꯅꯦ ꯏꯇꯩꯃꯒꯤ ꯁꯝꯕꯜ ꯑꯁꯤꯗ ꯄꯥꯟꯕ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯇꯪꯈꯥꯏ ꯑꯃ ꯍꯨꯔꯥꯟꯕꯅ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯄꯨꯒꯤꯅꯦ ꯍꯥꯏꯗꯅ ꯈꯥꯛꯄꯤꯔꯝꯂꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯇꯪꯈꯥꯏ ꯑꯃ ꯊꯝꯕꯤꯔꯝꯃꯤ ꯍꯣꯏꯅꯦ ꯏꯇꯩꯃ ꯌꯥꯝ ꯑꯩꯅꯕꯨ ꯍꯨꯔꯥꯟꯈ꯭ꯔꯦꯗ ꯍꯨꯔꯥꯟꯕꯁꯤꯗꯤ ꯑꯩꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕꯗꯤ ꯈꯪꯖꯄꯣꯠꯇꯦꯅꯦ ꯇꯧꯔꯤꯁꯦ ꯑꯄꯪꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯃꯅꯤꯅ ꯑꯩꯅ ꯍꯥꯏꯐꯦꯠꯇꯤ ꯍꯥꯏꯅꯈꯤꯕ ꯇꯥꯈꯤꯅꯦ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯗ ꯍꯨꯔꯥꯟꯕ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯑꯣꯏꯕ ꯖꯥꯠꯂꯥ ꯑꯩꯈꯣꯏꯒꯤ ꯁꯝꯕꯜꯗꯒꯤ ꯈꯣꯡꯗ꯭ꯔꯨꯝ ꯇꯪꯈꯥꯏ ꯍꯨꯔꯥꯜꯂꯤꯕꯁꯦ ꯇꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯈꯤꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗꯕꯨ ꯀꯗꯥꯏꯗꯒꯤ ꯍꯨꯔꯥꯟꯕ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯇꯜꯂꯛꯂꯕꯗꯤ ꯍꯨꯔꯥꯜꯂꯒ ꯆꯥꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤꯅ ꯊꯣꯝꯕ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯇꯥꯗ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯑꯣꯟꯊꯣꯛꯅ ꯃꯗꯨꯒꯤ ꯍꯨꯔꯥꯟꯕꯗꯣ ꯊꯅꯝꯒꯦ ꯍꯥꯏꯗꯅ ꯊꯅꯝꯂꯕꯁꯨ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯇꯪꯈꯥꯏ ꯆꯞ ꯆꯥꯅ ꯈꯥꯏꯔꯒ ꯊꯅꯝꯃꯨꯗꯅ ꯇꯪꯈꯥꯏꯗꯩ ꯈꯔꯁꯨ ꯍꯦꯟꯖꯤꯜꯂꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯦꯕꯁꯦ ꯃꯦꯝꯆꯥ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯅꯥꯗꯅꯣ ꯍꯨꯔꯥꯟꯕꯗꯨꯅ ꯇꯥꯅꯕ ꯉꯥꯡꯂꯤꯕ ꯀꯥꯏꯗꯨꯔ ꯑꯣꯏꯔꯣꯏꯗꯕꯗ ꯁꯤꯁꯦ ꯍꯨꯔꯥꯟꯕꯅ ꯊꯅꯝꯕ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛꯁꯦ ꯍꯦꯛꯂꯒ ꯄꯨꯁꯤꯟꯈ꯭ꯔꯣ ꯑꯗꯨꯒ ꯍꯥꯎꯅ ꯍꯦꯛ ꯊꯣꯡꯂꯣ ꯏꯆꯥ ꯃꯌꯥꯝꯁꯤꯒ ꯆꯥꯕꯕꯨ ꯀꯣꯟꯅꯒꯗꯧꯔꯤꯕ꯭ꯔꯥ ꯁꯤꯕꯣ ꯍꯩ ꯀꯣꯟꯅꯕ ꯀꯣꯟꯅꯗꯕ ꯃꯍꯤ ꯈꯔ ꯌꯥꯝ ꯍꯦꯛ ꯍꯥꯞꯆꯤꯜꯂꯣ ꯍꯦꯔꯥ ꯁꯤ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯨꯗꯅ ꯍꯣꯏ ꯑꯩꯅ ꯊꯣꯛꯄ ꯁꯤꯜꯂꯨꯔꯒꯦ ꯁꯤ ꯊꯣꯝꯕ ꯅꯣꯛꯐꯩ ꯇꯧꯔꯗꯨꯅ ꯂꯥꯛꯂꯒ ꯃꯊꯟꯇ ꯍꯥꯏꯖꯔꯤ ꯍꯟꯗꯛ ꯊꯣꯝꯕꯒꯤ ꯍꯨꯔꯥꯟꯕ ꯃꯑꯣꯡ ꯑꯁꯦ ꯃꯄꯨꯁꯤꯡ ꯑꯁꯦ ꯀꯣꯛ ꯉꯥꯎꯔꯕ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯐꯠꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯩꯗꯤ ꯊꯥꯏꯕꯦꯝꯃ ꯃꯥꯒꯤ ꯏꯪꯈꯣꯜꯗ ꯄꯥꯜꯂꯤꯕ ꯃꯥꯏꯔꯦꯜ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯃꯥꯏꯔꯦꯜ ꯃꯌꯥꯝꯁꯦ ꯁꯟ ꯒꯥꯔꯤꯗ ꯍꯥꯞꯂꯒ ꯀꯩꯊꯦꯜꯗ ꯄꯨꯂꯞ ꯄꯨꯔꯒ ꯌꯣꯜꯂꯕꯗꯤ ꯃꯐꯝ ꯑꯃꯗꯤ ꯈꯪꯅ ꯄꯥꯏꯔꯅꯤ ꯁꯦꯜꯁꯦ ꯃꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯒꯗꯕ ꯃꯌꯥꯝꯁꯦ ꯑꯩ ꯎꯔꯦ ꯍꯧꯖꯤꯛꯇꯒꯤ ꯏꯇꯩꯃ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯒ ꯅꯣꯏꯅꯣ ꯍꯩꯃ ꯊꯣꯝꯕ ꯂꯥꯎꯅꯦꯍꯦ ꯆꯪꯉꯛꯈꯣꯅꯤ ꯁꯤꯗ ꯅꯪꯕꯣ ꯏꯇꯩꯃ ꯋꯥ ꯍꯥꯏꯒꯦꯅꯦ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯇꯩꯃ ꯌꯦꯡꯉꯨꯅꯤ ꯊꯣꯝꯕ ꯏꯇꯩꯃꯒꯤ ꯏꯪꯈꯣꯜꯗ ꯄꯥꯜꯂꯤꯕ ꯃꯥꯏꯔꯦꯜꯁꯤꯡ ꯑꯁꯦ ꯌꯣꯜꯂꯕꯗꯤ ꯁꯦꯜ ꯀꯌꯥꯝꯗꯤ ꯁꯤꯠꯀꯅꯤ ꯏꯇꯩꯃ ꯁꯤꯗꯤ ꯑꯣꯟꯊꯣꯛ ꯌꯥꯝꯅ ꯐꯖꯅ ꯄꯥꯜꯂꯦꯗ ꯏꯇꯩꯃꯒꯤ ꯃꯥꯏꯔꯦꯜꯁꯤꯗꯤ ꯄꯥꯜꯂꯤꯕ ꯃꯥꯏꯔꯦꯜꯁꯤꯡ ꯑꯁꯤꯒ ꯍꯥꯏꯔꯕꯗꯤ ꯏꯇꯩꯃ ꯁꯦꯟꯐꯝ ꯑꯃꯗꯤ ꯈꯪꯂꯅꯤꯕꯨ ꯏꯇꯩꯃꯗꯤ ꯑꯗꯨꯅꯤ ꯊꯣꯝꯕ ꯏꯇꯩꯃꯁꯨ ꯃꯗꯨ ꯈꯜꯂꯒꯅꯦ ꯅꯣꯛꯂꯝꯂꯤꯕꯅꯤ ꯍꯥꯏꯕ ꯅꯣꯛꯅꯤ ꯏꯇꯩꯃ ꯅꯪ ꯍꯌꯦꯡꯗꯤ ꯍꯧꯗꯣꯡꯗ ꯉꯥ ꯁꯪꯉꯝꯃꯨ ꯍꯥꯏꯔꯒ ꯊꯅꯝꯃꯒ ꯆꯞ ꯃꯥꯟꯅꯩ ꯏꯇꯩꯃꯅ ꯑꯩ ꯀꯧꯁꯤꯜꯂꯛꯄꯁꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯈꯔ ꯐꯖꯅ ꯍꯨꯔꯥꯟꯗꯧꯔꯤ ꯑꯩꯗꯤ ꯊꯣꯝꯕ ꯅꯪꯕꯨ ꯀꯔꯤ ꯊꯕꯛꯄꯨ ꯍꯣꯠꯅꯔꯤꯒꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯄꯥꯛꯅ ꯎꯗꯦꯅꯤ ꯏꯇꯩꯃꯅ ꯑꯁ ꯏꯇꯩꯃ ꯀꯔꯤ ꯊꯕꯛꯄꯨ ꯁꯨꯅꯤꯒꯦ ꯑꯩꯅꯕꯨ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯏꯇꯩꯃ ꯑꯣ ꯊꯦꯝꯕꯤꯅ ꯀꯔꯤ ꯁꯨꯔꯤꯕ ꯏꯇꯩꯃ ꯃꯥꯗꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕ ꯁꯦꯟꯅꯕ ꯍꯣꯠꯅꯕꯗ ꯊꯕꯛ ꯑꯃ ꯅꯥꯝꯅ ꯁꯨꯕꯒ ꯁꯪꯗ꯭ꯔ ꯄꯣꯠꯅꯤꯗ ꯍꯥꯏꯁꯤꯅꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯇꯣꯝꯕꯗꯨꯕꯨ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯝ ꯋꯥꯕ꯭ꯔꯅꯦ ꯋꯥꯏꯗ ꯏꯇꯩꯃ ꯌꯥꯝꯅ ꯏꯍꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯄꯥꯈꯪ ꯐꯥꯔ ꯃꯇꯝꯗꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯔꯅꯤꯗꯀꯣ ꯑꯗꯨꯅꯤ ꯏꯇꯩꯃ ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ ꯇꯣꯝꯕ ꯈꯨꯜꯗꯨꯒꯤ ꯂꯝꯄꯥꯛ ꯃꯁꯤꯗꯨꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨ ꯀꯥꯗꯨꯅ ꯁꯥꯟꯅꯔꯤ ꯈꯨꯜꯒꯤ ꯃꯇꯥꯎꯁꯤꯡꯒ ꯂꯣꯏꯅꯅ ꯅꯥꯎꯇꯣꯟꯅ ꯏꯇꯥꯎ ꯇꯣꯝꯕ ꯉꯁꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯅꯣꯏꯒꯤ ꯑꯩꯈꯣꯏꯗꯤ ꯏꯃꯥꯅ ꯄꯣꯔꯣꯝ ꯊꯣꯡꯕ ꯆꯥꯔꯛꯏ ꯏꯇꯥ ꯑꯩꯗꯤ ꯄꯥꯕꯅ ꯄꯨꯔꯛꯄ ꯈꯣꯡꯗ꯭ꯔꯨꯝ ꯇꯪꯈꯥꯏ ꯏꯃꯥꯅ ꯊꯣꯡꯂꯒ ꯆꯥꯔꯛꯏ ꯈꯣꯡꯗ꯭ꯔꯨꯝ ꯇꯪꯈꯥꯏ ꯊꯣꯡꯕ ꯆꯥꯏꯕ ꯀꯩꯒꯤꯅꯣ ꯏꯇꯥꯎ ꯅꯥꯎꯇꯣꯟ ꯅꯪꯅ ꯑꯩꯅ ꯈꯣꯡꯗ꯭ꯔꯨꯝ ꯇꯪꯈꯥꯏ ꯊꯣꯡꯕ ꯆꯥꯏ ꯍꯥꯏꯔꯒ ꯅꯪꯅ ꯅꯣꯏꯗꯦ ꯅꯣꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯏꯇꯥꯎ ꯑꯩꯈꯣꯏꯗꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯍꯥꯎꯕꯗ ꯊꯣꯡꯉꯒ ꯑꯗꯨꯝ ꯄꯤꯖꯩ ꯅꯣꯏꯒꯤꯗꯤ ꯈꯣꯡꯗ꯭ꯔꯨꯝ ꯇꯪꯈꯥꯏ ꯊꯣꯡ ꯄꯤꯖꯩꯗꯨꯗꯤ ꯑꯗꯨꯗ ꯁꯨꯝ ꯅꯣꯛꯄꯅꯤꯗ ꯀꯔꯤ ꯑꯩꯅ ꯈꯣꯡꯗ꯭ꯔꯨꯝ ꯇꯪꯈꯥꯏ ꯊꯣꯡꯕ ꯆꯥꯏ ꯍꯥꯏꯔꯒ ꯅꯪꯅ ꯅꯣꯛꯅꯔꯤ ꯅꯠꯇ꯭ꯔꯣ ꯅꯣꯛꯅꯕ ꯅꯠꯇꯦ ꯏꯇꯥꯎ ꯃꯥꯅꯤ ꯅꯣꯛꯅꯕꯅꯤ ꯅꯪꯒꯤꯗꯣ ꯑꯗꯨꯗꯤ ꯅꯪ ꯎꯀꯥꯕꯤ ꯁꯥꯟꯅꯕ ꯌꯥꯎꯔꯨꯅꯨ ꯆꯠꯂꯨ ꯅꯪꯅ ꯆꯠꯂꯣ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯆꯠꯇꯧ ꯅꯠꯇꯦ ꯈꯪꯉꯕ ꯊꯦꯝꯕꯤ ꯄꯣꯂꯥꯡꯈꯣꯛꯇꯒꯤ ꯐꯤꯁꯤꯡꯗꯨ ꯂꯧꯁꯤꯜꯂꯤꯉꯩ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯗꯨ ꯁꯥꯟꯅꯕ ꯍꯜꯂꯛꯂꯒ ꯃꯥꯡꯒꯣꯜꯗ ꯉꯦꯛ ꯐꯝꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯏꯟꯁꯥꯡ ꯀꯩ ꯊꯣꯡꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡꯒ ꯂꯩꯇ꯭ꯔꯤꯗ ꯇꯣꯝꯕ ꯅꯄꯥ ꯍꯜꯂꯛꯂꯒ ꯈꯪꯒꯅꯤ ꯀꯔꯤ ꯊꯣꯡꯅꯤꯗꯣ
ꯑꯗꯨꯗꯤ ꯄꯥꯕꯗ ꯉꯥ ꯊꯣꯡ ꯆꯥꯌꯣ ꯏꯃꯥ ꯍꯩ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯉꯥ ꯂꯩꯔꯒ ꯆꯥꯗꯧꯔꯤꯕꯅꯣ ꯍꯥ ꯏꯇꯥꯎ ꯅꯥꯇꯣꯟ ꯍꯣꯏꯒꯤꯗꯤ ꯉꯁꯥꯏ ꯑꯌꯨꯛꯇꯣ ꯄꯣꯔꯣꯝ ꯊꯣꯡꯕ ꯆꯥꯏ ꯍꯥꯏ ꯃꯣꯏ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤꯁꯨ ꯏꯃꯥꯅ ꯉꯥ ꯊꯣꯡꯂꯒꯅꯦ ꯉꯁꯤꯗꯤ ꯆꯥꯁꯤ ꯇꯣꯝꯕ ꯏꯃꯥꯗꯅꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯏ ꯃꯌꯥꯝ ꯉꯥꯡꯂꯛꯀꯅꯨ ꯆꯠꯂꯣ ꯁꯥꯟꯅꯔꯨꯕ ꯍꯜꯂꯛꯂꯕꯗꯤꯅꯦ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯂꯒ ꯇꯨꯝꯃꯨꯔ ꯆꯠꯂꯣ ꯑꯩꯈꯣꯏ ꯏꯃꯥꯈꯩꯗꯤ ꯇꯨꯝꯃꯨꯔꯣ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤ ꯇꯨꯝ ꯍꯥꯏꯔꯛꯀꯅꯤꯕ ꯏꯃꯥ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯍꯣꯔꯦꯟ ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯉꯥ ꯊꯣꯡꯉꯝꯗ꯭ꯔꯕ ꯑꯩꯗꯤꯅꯦ ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏꯀꯣ ꯐꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯁꯦꯜꯅꯒ ꯁꯦꯜ ꯄꯥꯏꯗꯕꯁꯤꯗ ꯆꯦꯡ ꯆꯔꯥ ꯈꯔꯗꯤ ꯍꯟꯊꯔꯅꯤ ꯏꯃꯥ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯉꯥ ꯊꯣꯡꯉꯨ ꯑꯩꯈꯣꯏꯉꯁꯤ ꯅꯨꯃꯤꯗꯥꯡ ꯏꯟꯁꯥꯡ ꯉꯥ ꯊꯣꯡꯉꯨ ꯍꯥꯏꯁꯤꯗꯤ ꯍꯩꯇꯣꯝꯕ ꯅꯪ ꯑꯩꯅ ꯐꯨꯗ꯭ꯔꯤꯉꯩꯗꯅꯦ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯄ꯭ꯔꯞ ꯆꯪꯉꯣ ꯉꯥ ꯊꯣꯡꯕ ꯆꯥꯁꯦ ꯍꯥꯏꯔꯒ ꯑꯆꯥꯝ ꯆꯥꯎꯁꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯉꯥ ꯊꯣꯡꯂꯗꯤ ꯃꯥꯅ ꯍꯦꯟꯅ ꯆꯥꯅꯤꯗꯤ ꯈꯪꯗ꯭ꯔꯤ ꯊꯣꯝꯕ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯔꯕ ꯃꯇꯨꯡ ꯂꯝꯕꯤꯗ ꯃꯤ ꯆꯠꯅꯗ꯭ꯔꯕ ꯀꯥꯟ ꯑꯗꯨꯗ ꯉꯁꯥꯏ ꯃꯔꯦꯜ ꯌꯥꯝꯅ ꯄꯥꯜꯍꯧꯕ ꯏꯪꯈꯣꯜ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯄꯥꯜꯂꯤꯕ ꯃꯔꯦꯜꯁꯤꯡ ꯑꯗꯨ ꯇꯪꯈꯥꯏ ꯇꯔꯥꯝ ꯍꯨꯔꯥꯜꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯣꯝꯕꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯊꯦꯝꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯆꯥꯅꯨꯄꯥꯅ ꯉꯥ ꯊꯣꯡꯕꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯕꯅꯤ ꯅꯨꯄꯥ ꯃꯥꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯉꯥ ꯊꯣꯡꯂꯝꯗ꯭ꯔꯗꯤ ꯃꯥꯗꯤ ꯆꯥꯛꯀ ꯆꯥꯔꯨꯏ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯅꯤꯡꯉꯥꯏꯗꯣ ꯌꯥꯝ ꯇꯧꯔꯝꯃꯤꯗꯨꯅ ꯀꯅꯥꯅ ꯉꯥ ꯊꯣꯡꯕ ꯆꯥꯎꯅ ꯑꯃꯨꯛ ꯏꯟꯁꯤꯜꯂꯛꯂꯤꯕꯖꯥꯠꯅꯣ ꯑꯉꯥꯡꯁꯤꯗ ꯍꯣ ꯉꯁꯥꯏ ꯑꯌꯨꯛꯇꯣ ꯃꯥꯒꯤ ꯃꯇꯥꯎ ꯅꯥꯎꯇꯣꯟ ꯍꯣꯏꯒꯤꯗꯤ ꯃꯃꯥꯅ ꯄꯣꯔꯣꯝ ꯊꯣꯡꯕ ꯆꯥꯏ ꯍꯥꯏꯌꯦꯌꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤꯁꯨ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯆꯥꯁꯦꯌꯦ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯉꯥ ꯍꯨꯔꯥꯟꯕ ꯆꯠꯄꯃꯨꯛ ꯇꯥꯔꯤꯕ꯭ꯔꯣ ꯃꯤꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯍꯣꯏ ꯂꯥꯏꯕꯛ ꯌꯦꯡꯕꯤꯔꯨꯔꯦꯍꯦ ꯍꯣꯏ ꯃꯔꯦꯜꯁꯤꯡꯁꯦ ꯐꯖꯅ ꯊꯝꯖꯤꯜꯂꯣ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤꯗꯤ ꯏꯟꯁꯥꯡ ꯋꯥꯠꯂꯔꯣꯏ ꯏꯁ ꯃꯔꯦꯜꯁꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯦꯗ ꯃꯄꯨꯗꯨꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕ ꯀꯞꯂꯅꯤꯗꯣ ꯅꯨꯄꯤ ꯍꯨꯔꯥꯟꯕꯅ ꯃꯄꯨꯒꯤ ꯑꯃꯨꯛ ꯋꯥꯕꯤꯕ ꯍꯧꯅꯗꯦꯀꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯣ ꯉꯥꯗꯣ ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯂꯨꯈꯤꯒꯦ ꯅꯪ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯝꯃꯣ ꯍꯣꯏ ꯊꯣꯝꯕ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯑꯍꯜ ꯑꯃꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯍꯜ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯌꯥꯝꯅ ꯍꯦꯛ ꯊꯥꯗꯕꯅꯤ ꯑꯗꯨꯅ ꯊꯣꯝꯕ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ ꯑꯍꯜ ꯑꯗꯨꯒꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄ ꯈꯔ ꯍꯧꯕꯒ ꯑꯍꯜ ꯑꯗꯨꯒꯤ ꯍꯨꯏꯗꯨꯅ ꯍꯧꯅ ꯈꯣꯡꯂꯛꯂꯝꯃꯤ ꯑꯗꯨꯝꯅ ꯍꯨꯏꯅ ꯈꯣꯡꯂꯛꯄꯗꯨꯗ ꯊꯣꯝꯕ ꯃꯥꯏꯀꯩ ꯈꯪꯅ ꯆꯦꯜꯂꯛꯂꯒ ꯂꯣꯠꯂꯝꯃꯤ ꯃꯅꯝꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯃꯅꯝꯅꯣ ꯅꯝꯃꯛꯏꯁꯦ ꯑꯩꯅ ꯂꯣꯠꯂꯤꯁꯤꯗꯤ ꯃꯤꯒꯤ ꯑꯃꯥꯡꯁꯪꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤꯁꯨ ꯌꯣꯡꯆꯥꯛꯇꯤ ꯐꯖꯅ ꯆꯥꯕꯖꯥꯠꯅꯤ ꯃꯅꯝꯁꯦ ꯌꯣꯡꯆꯥꯛꯀꯤ ꯃꯅꯝꯅꯤ ꯑꯃꯥꯡꯁꯪꯗ ꯇꯧꯔꯝꯗꯧ ꯈꯤꯇꯪ ꯉꯥꯏꯗ ꯈꯣꯡꯅ ꯈꯔ ꯅꯦꯠꯂ ꯃꯥꯜꯂꯦꯅ ꯇꯧꯔꯤꯁꯦ ꯃꯅꯝꯁꯦ ꯍꯦꯟꯅ ꯁꯔꯀꯥꯏꯔꯦꯕ ꯊꯣꯛꯅ ꯍꯪꯒꯣꯏꯗꯧꯔꯤꯗꯩꯗꯤ ꯏꯆꯥꯅ ꯉꯥ ꯆꯥꯅꯤꯡꯃꯟꯕꯒꯤ ꯉꯥ ꯍꯨꯔꯥꯟꯕ ꯂꯥꯛꯂꯕꯅꯤꯀꯣ ꯍꯨꯔꯥꯟꯕꯒꯤ ꯄꯨꯟꯁꯤꯁꯦ ꯑꯐ ꯅꯨꯡꯉꯥꯏ ꯑꯃꯇ ꯊꯦꯡꯅꯗꯦꯗꯀꯣ ꯊꯣꯝꯕ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯂꯒ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯂꯒ ꯉꯥ ꯐꯥꯕ ꯍꯧꯔꯛꯂꯝꯃꯤ ꯏꯁ ꯆꯥꯎꯔꯤꯅꯦ ꯃꯁꯤꯒꯤ ꯑꯍꯜꯁꯤ ꯉꯥꯁꯤꯁꯨ ꯑꯅꯤꯈꯛꯇꯪ ꯐꯥꯔꯒꯦꯗ ꯉꯥꯗꯤ ꯇꯪꯈꯥꯏ ꯇꯥꯕ ꯐꯔꯛ ꯇꯥꯔꯅꯤ ꯊꯥꯡꯁꯨ ꯌꯥꯎꯔꯛꯇꯦ ꯑꯗꯨꯅ ꯃꯄꯨꯡ ꯑꯣꯏꯅ ꯑꯗꯨꯝ ꯍꯨꯔꯥꯜꯂꯒꯦꯗꯀꯣ ꯑꯍꯜ ꯃꯄꯨꯡ ꯑꯣꯏꯅ ꯍꯨꯔꯥꯟꯈ꯭ꯔꯒꯦꯀꯣ ꯑꯍꯜ ꯑꯗꯨ ꯃꯥꯒꯤ ꯍꯨꯏꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯍꯧꯅ ꯈꯣꯡꯂꯛꯄꯗꯨꯗ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯥꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯕꯒ ꯃꯥꯒꯤ ꯉꯥ ꯊꯥꯗꯕ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃ ꯀꯟꯅ ꯆꯦꯟꯈꯤꯕꯗꯨꯗ ꯂꯥꯎꯔꯛꯂꯝꯃꯤ ꯀꯅꯥꯅꯣꯅꯦ ꯑꯩꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯍꯨꯔꯥꯜꯂꯤꯕꯗꯨꯕꯨ ꯂꯩꯔꯝꯃꯨ ꯈꯪꯉꯤꯗꯅ ꯅꯣꯏ ꯉꯁꯤ ꯊꯣꯝꯕ ꯆꯦꯟꯅ ꯍꯥꯏꯔꯝꯃꯤ ꯑꯍꯜ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯏꯔꯕ ꯆꯩꯁꯨ ꯄꯥꯏꯔꯒ ꯆꯠꯂꯕ ꯈꯨꯔꯥ ꯑꯁꯤꯅꯁꯨ ꯂꯩꯔꯝꯃꯨ ꯈꯪꯅꯤ ꯀꯥꯏꯅ ꯍꯥꯏꯖꯕ ꯁꯥꯔꯤꯅꯦ ꯈꯨꯔꯥꯅ ꯆꯦꯟꯕ ꯍꯧꯗ꯭ꯔꯤꯉꯩ ꯑꯩꯗꯤ ꯌꯨꯝ ꯌꯧꯔꯤ ꯈꯨꯔꯥ ꯇꯣꯝꯕ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯒ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯏꯃꯥ ꯉꯥ ꯊꯣꯡꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡ ꯍꯣ ꯊꯣꯡꯉꯦ ꯅꯄꯥꯅ ꯂꯩꯔꯨꯔꯦ ꯃꯤꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯍꯥꯎꯔꯅꯤ ꯉꯁꯤꯗꯤ ꯏꯆꯥꯅꯦ ꯅꯕꯨꯛ ꯀꯥꯏꯕ ꯁꯣꯏꯔꯣꯏ ꯉꯥ ꯊꯣꯡꯉꯤꯕ ꯏꯃꯥ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯏꯊꯟꯗ ꯆꯥꯛ ꯆꯥꯅꯤꯀꯣ ꯅꯪꯒ ꯄꯨꯂꯣꯏ ꯆꯥꯛ ꯍꯣꯏ ꯆꯥꯎ ꯅꯊꯟꯗ ꯏꯆꯥꯗꯤ ꯅꯃꯤꯠ ꯐꯥꯎ ꯄꯥꯡꯕ ꯂꯣꯏꯗ꯭ꯔꯤ ꯅꯊꯟꯗ ꯆꯥꯕꯒꯤ ꯋꯥꯈꯜ ꯍꯥꯟꯅ ꯇꯧꯔꯦꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯊꯣꯡꯕꯗ ꯅꯊꯟꯗ ꯆꯥꯅꯤꯡꯂꯕꯁꯤꯅꯗꯤ ꯍꯌꯦꯡ ꯅꯨꯄꯤꯒ ꯊꯤꯔꯀꯥꯟꯗꯗꯤ ꯅꯄꯥꯒ ꯑꯩꯈꯣꯏꯅꯤꯗꯤ ꯌꯥꯝ ꯄꯤꯖꯅꯤꯡꯗꯧꯔꯤ ꯏꯆꯥꯗꯤ ꯃꯦꯝꯆꯥ ꯑꯃꯗꯤ ꯊꯥꯏꯕꯦꯝꯃ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯍꯣꯏꯁꯦ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯌꯥꯝꯅꯁꯨ ꯑꯉꯛꯄ ꯑꯃ ꯊꯣꯛꯏꯅꯦ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯅꯍꯥꯟꯁꯦ ꯍꯩ ꯃꯦꯝꯆꯥ ꯀꯔꯤ ꯊꯣꯛꯏꯅꯣꯃꯤ ꯅꯪꯕꯣ ꯑꯗꯨꯕꯨ ꯔꯤꯁꯦ ꯅꯍꯥꯟ ꯅꯣꯡꯃꯁꯦ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯄꯜꯂꯤꯗꯨꯗꯅꯦ
ꯈꯣꯡꯗ꯭ꯔꯨꯝ ꯐꯖꯕ ꯑꯆꯧꯕ ꯑꯃ ꯄꯥꯜꯂꯤ ꯃꯗꯨ ꯎꯕꯗ ꯑꯩꯅ ꯈꯜꯂꯤ ꯐꯔꯦꯗ ꯃꯁꯤꯗꯤ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯏꯟꯁꯥꯡ ꯑꯣꯏꯔꯒꯦꯅ ꯑꯗꯨꯒꯅꯤ ꯏꯆꯦ ꯅꯣꯡꯉꯥꯜꯂꯒ ꯑꯩꯅ ꯍꯦꯛꯀꯦꯅ ꯆꯪꯉꯨꯕꯗꯗꯤ ꯈꯣꯡꯗ꯭ꯔꯨꯝꯗꯣ ꯇꯪꯈꯥꯏ ꯈꯛꯇ ꯍꯦꯛꯇ ꯄꯥꯜꯂꯒ ꯂꯩꯔꯝꯃꯕꯒꯤ ꯋꯥꯅꯤꯁꯦ ꯃꯦꯝꯆꯥ ꯅꯪꯒꯤꯗꯤ ꯈꯣꯡꯗ꯭ꯔꯨꯝ ꯑꯃꯈꯛꯅꯤꯗꯅ ꯅꯆꯦꯒꯤꯗꯤꯅꯦ ꯃꯥꯏꯔꯦꯜ ꯑꯆꯧꯕ ꯐꯖꯕ ꯇꯔꯥꯁꯦ ꯇꯪꯈꯥꯏ ꯈꯛꯇꯅꯤ ꯅꯍꯥꯟ ꯂꯩꯔꯝꯃꯤꯁꯦ ꯅꯆꯦꯅꯅꯦ ꯍꯟꯗꯛꯁꯦ ꯋꯥꯈꯜ ꯈꯔ ꯁꯥꯒꯠꯈ꯭ꯔꯦ ꯃꯗꯨꯅꯔ ꯈꯪꯗꯦ ꯍꯨꯔꯥꯟꯕꯅ ꯇꯪꯈꯥꯏ ꯍꯨꯔꯥꯜꯂꯒ ꯆꯠꯈ꯭ꯔꯦ ꯍꯥ ꯏꯆꯦꯒꯤꯗꯒꯤꯁꯨ ꯃꯥꯏꯔꯦꯜ ꯍꯨꯔꯥꯜꯂꯤꯔ ꯍꯥꯏꯁꯤ ꯏꯆꯦ ꯍꯣꯏ ꯃꯦꯝꯆꯥ ꯅꯪꯕꯣ ꯍꯨꯔꯥꯜꯂꯝꯃꯤꯅꯦꯃꯤ ꯑꯩꯅ ꯊꯋꯥꯏꯁꯦ ꯀꯌꯥꯝ ꯆꯥꯛꯏ ꯈꯪꯕ꯭ꯔꯥ ꯉꯔꯥꯡꯁꯦ ꯃꯦꯝꯆꯥ ꯑꯩꯅꯅꯦ ꯀꯩꯊꯦꯜꯗ ꯄꯨꯂꯞ ꯄꯨꯔꯒ ꯌꯣꯜꯂꯗꯤ ꯁꯦꯟꯐꯝ ꯑꯃ ꯈꯪꯂꯅꯤ ꯍꯥꯏꯗꯅ ꯋꯥꯈꯜꯒꯁꯦ ꯌꯨꯝꯅ ꯁꯥꯒꯠꯆꯔꯨꯕꯅꯤ ꯍꯥꯏꯕ ꯅꯪꯕꯨ ꯏꯆꯦ ꯋꯥꯈꯜꯅꯕꯨ ꯍꯦꯟꯅ ꯁꯥꯒꯠꯂꯨꯔꯗꯤꯅꯦ ꯊꯣꯕ ꯑꯃ ꯑꯗꯨꯝ ꯂꯥꯛꯑꯗꯧꯕꯅꯤ ꯃꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨ ꯂꯥꯛꯄꯗꯨ ꯎꯕꯗ ꯆꯩꯁꯨ ꯁꯨꯔꯗꯨꯅ ꯏꯕꯣꯍꯜꯁꯨ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣꯅꯦ ꯃꯦꯝꯆꯥ ꯊꯥꯏꯕꯦꯝꯃ ꯈꯨꯔꯥ ꯀꯔꯤꯁꯨ ꯆꯠꯇꯦꯗ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏ ꯈꯨꯜꯗ ꯑꯅꯧꯕ ꯍꯨꯔꯥꯟꯕ ꯑꯃ ꯊꯣꯛꯑꯦ ꯃꯗꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯏꯅꯦ ꯈꯨꯔꯥ ꯀꯔꯝ ꯇꯧꯕ ꯍꯨꯔꯥꯟꯕꯅꯣꯅꯦ ꯍꯥꯏꯔꯤꯁꯤ ꯃꯦꯝꯆꯥ ꯈꯨꯔꯥ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯊꯥꯕ ꯄꯣꯠ ꯍꯦꯛꯂꯒꯅꯅꯦ ꯇꯪꯈꯥꯏ ꯑꯃ ꯊꯅꯝꯕ ꯑꯗꯨꯒ ꯄꯥꯟꯗꯕ ꯄꯣꯠꯁꯛ ꯑꯣꯏꯔꯒꯅ ꯑꯗꯨꯝ ꯃꯥꯒꯤ ꯑꯣꯏꯔꯒ ꯄꯨꯈ꯭ꯔꯦꯗꯅ ꯈꯨꯔꯥ ꯍꯩ ꯉꯥꯏꯈꯣꯅꯦ ꯅꯈꯣꯏ ꯑꯅꯤꯕꯣ ꯉꯔꯥꯡꯁꯦ ꯅꯪ ꯈꯨꯔꯥꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯍꯨꯔꯥꯜꯂꯒ ꯆꯠꯈ꯭ꯔꯦꯅꯦ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡꯗ ꯈꯪꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯈꯨꯔꯥ ꯅꯨꯃꯤꯗꯥꯡꯗ ꯃꯤꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯍꯨꯔꯥꯜꯂꯤꯕ ꯑꯉꯛꯄꯒꯤ ꯍꯨꯔꯥꯟꯕꯅꯤꯗꯀꯣ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯒꯤ ꯍꯨꯔꯥꯟꯕꯁꯦ ꯈꯨꯔꯥ ꯆꯦꯛꯁꯤꯜꯂꯨꯀꯣ ꯅꯊꯟꯇꯒ ꯂꯩꯔꯦ ꯑꯗꯨꯗꯤ ꯈꯨꯔꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯍꯣꯏ ꯆꯠꯂꯣ ꯃꯦꯝꯆꯥ ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯇꯣꯝꯕꯅ ꯀꯟꯅ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯍꯪꯂꯛꯂꯝꯃꯤ ꯇꯣꯝꯕ ꯅꯪꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯃꯥꯏꯔꯦꯟ ꯇꯪꯈꯥꯏ ꯊꯣꯡꯕ ꯆꯥꯏ ꯏꯟꯗꯣꯝꯆꯥ ꯑꯗꯨꯗꯤ ꯍꯥꯎꯔꯤ ꯏꯆꯥꯗꯤ ꯍꯥꯎꯔꯤ ꯏꯟꯗꯣꯝꯆꯥ ꯉꯔꯥꯡ ꯄꯥꯕꯅ ꯐꯥꯔꯛꯄ ꯉꯥ ꯑꯃꯒ ꯌꯥꯏꯔꯒ ꯐꯖꯅ ꯆꯥꯔꯦ ꯑꯩꯗꯤ ꯑꯣ ꯆꯠꯂꯣ ꯁꯥꯟꯅꯖꯔꯨꯔꯣ ꯇꯣꯝꯕ ꯉꯁꯤꯗꯤ ꯃꯥꯅ ꯑꯣꯏꯅ ꯅꯥꯎꯇꯣꯟꯗ ꯍꯪꯂꯛꯂꯝꯃꯤ ꯏꯇꯥꯎ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯁꯦꯕꯣꯠ ꯊꯣꯡꯕ ꯆꯥꯏ ꯏꯇꯥꯎ ꯁꯦꯕꯣꯠ ꯃꯅꯝ ꯅꯝꯊꯤꯕꯗꯣ ꯑꯩꯈꯣꯏꯗꯤꯅꯦ ꯈꯪꯉꯕ ꯃꯥꯏꯔꯦꯟ ꯇꯪꯈꯥꯏ ꯊꯣꯡꯕ ꯑꯃꯒ ꯉꯥ ꯑꯌꯥꯏꯕ ꯑꯃꯒ ꯇꯧꯔꯒ ꯆꯥꯔꯤ ꯑꯗꯨꯗꯤ ꯅꯣꯏꯗꯤ ꯌꯥꯝ ꯍꯥꯎꯅ ꯆꯥꯏꯅ ꯆꯥꯏ ꯉꯔꯥꯡꯁꯨ ꯑꯩꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯒ ꯉꯥ ꯊꯣꯡꯕ ꯆꯥꯁꯦ ꯍꯥꯏꯕꯗ ꯄꯥꯕꯅꯅꯦ ꯐꯥꯎꯔꯒ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯈꯪꯕ꯭ꯔꯥ ꯊꯣꯝꯕ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯁꯒꯣꯜ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯒꯣꯜ ꯁꯪꯗ ꯐꯖꯕ ꯁꯒꯣꯜ ꯃꯌꯥꯝ ꯂꯩꯕꯗꯨ ꯎꯕꯗ ꯈꯜꯂꯝꯃꯤ ꯍꯣꯔꯦꯟꯅ ꯁꯒꯣꯜ ꯑꯣꯏꯅ ꯍꯨꯔꯥꯟꯕ ꯇꯥꯔ ꯃꯥꯜꯂꯦꯅꯦ ꯑꯩꯁꯦ ꯍꯟꯗꯛꯇꯤ ꯍꯨꯔꯥꯟꯕ ꯊꯣꯝꯕꯩꯁꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯇꯝꯂꯝꯅ ꯃꯥꯜꯂꯦ ꯅꯣꯡꯗꯝꯕ ꯃꯥꯅ ꯊꯣꯝꯕ ꯅꯪꯕꯨ ꯀꯔꯥꯏ ꯆꯠꯂꯨꯏꯅꯣ ꯈꯨꯔꯥ ꯅꯆꯥ ꯊꯕꯛ ꯊꯤꯕ ꯆꯠꯆꯕꯅꯤ ꯍꯩ ꯊꯕꯛꯀꯤ ꯋꯥꯗꯤ ꯊꯤꯗ꯭ꯔꯕꯁꯨ ꯌꯥꯅꯤꯅꯦ ꯅꯪ ꯈꯨꯔꯥꯒꯤꯗ ꯌꯥꯝ ꯂꯩꯅꯦ ꯊꯣꯝꯕ ꯅꯣꯡꯃ ꯂꯥꯛꯂꯒ ꯌꯦꯡꯉꯒꯤ ꯈꯨꯔꯥ ꯃꯁꯤꯒꯤ ꯑꯍꯜꯁꯤꯅ ꯃꯤꯁꯦ ꯃꯤꯅꯥꯏꯗꯧꯅ ꯍꯦꯛꯇ ꯁꯤꯖꯤꯟꯅꯅꯤꯡꯕꯁꯤ ꯇꯧꯔꯛꯀꯅꯤꯕ ꯍꯨꯔꯥꯟꯕ ꯊꯣꯝꯕꯩꯅꯕꯨ ꯃꯤꯒꯤ ꯊꯕꯛꯁꯨꯕꯨ ꯑꯣꯏꯊꯣꯛꯂꯣꯏ ꯑꯩꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯀꯗꯣꯔꯤꯕꯅꯤ ꯅꯪꯒꯤ ꯅꯣꯡꯃ ꯍꯥꯏꯗꯨꯗꯤ ꯌꯥꯔꯣꯏꯅꯦ ꯊꯣꯝꯕ ꯃꯤꯅ ꯁꯨꯈ꯭ꯔꯅꯤ ꯑꯣ ꯈꯨꯔꯥ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯤꯅ ꯑꯗꯨꯝ ꯁꯨꯖꯔꯁꯅꯤ ꯈꯨꯔꯥꯒꯤ ꯊꯕꯛꯇꯣ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯆꯒꯠ ꯉꯥꯡꯖꯁ ꯍꯥꯏꯅꯣ ꯈꯪꯗꯦꯃꯤ ꯏꯍꯦ ꯁꯧꯖꯤꯜ ꯑꯃꯒ ꯆꯠꯈ꯭ꯔꯦꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯊꯣꯝꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕ ꯀꯥꯟꯗ ꯁꯒꯣꯜ ꯍꯨꯔꯥꯟꯕ ꯂꯥꯛꯂꯝꯃꯤ ꯁꯒꯣꯜꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯄꯥꯝꯗꯦꯗꯩꯗꯤ ꯈꯔ ꯄꯤꯛꯄ ꯃꯈꯣꯡ ꯆꯥꯎꯕ ꯑꯩꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯊꯧꯕ ꯅꯨꯡꯉꯥꯏꯒꯗꯕ ꯃꯁꯥ ꯐꯕ ꯄꯤꯛꯇꯛ ꯇꯧꯕ ꯁꯒꯣꯜꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯑꯩꯒꯤ ꯃꯔꯩ ꯀꯟꯈ꯭ꯔꯕ ꯏꯆꯥꯅꯨꯄꯥ ꯇꯣꯝꯕꯁꯨ ꯁꯒꯣꯜꯁꯤ ꯎꯔꯗꯤ ꯁꯣꯏꯅ ꯊꯧꯒꯦ ꯍꯥꯏꯔꯛꯀꯅꯤ ꯃꯣꯏꯒꯤ ꯁꯒꯣꯜ ꯁꯪ ꯑꯁꯤꯗꯤ ꯐꯖꯅꯗꯤ ꯆꯥꯎꯏ ꯍꯥꯏ ꯊꯣꯝꯕ ꯁꯒꯣꯜ ꯁꯪ ꯑꯗꯨꯗ ꯃꯈꯣꯡ ꯋꯥꯡꯅ ꯊꯥꯡꯗꯨꯅ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯆꯪꯂꯛꯂꯒ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯃꯈꯣꯡ ꯆꯥꯎꯕ ꯃꯃꯩ ꯖꯨꯝ ꯂꯥꯎꯅ ꯇꯥꯕ ꯑꯉꯧ ꯃꯆꯨꯒꯤ ꯁꯒꯣꯜ ꯑꯃ ꯈꯜꯂꯒ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯅ ꯁꯒꯣꯜ ꯑꯃ ꯄꯨꯔꯛꯍꯧꯔꯦ ꯍꯥ ꯀꯗꯥꯏꯗꯒꯤ ꯁꯒꯣꯜ ꯈꯪꯗꯦ ꯄꯥꯕꯅ ꯍꯥꯏꯔꯤꯕ ꯃꯥꯅ ꯂꯩꯔꯛꯄꯅꯤ ꯍꯥꯏ ꯑꯣꯏꯔꯝꯃꯅꯤ ꯅꯪ ꯄꯥꯕꯅ ꯂꯩꯔꯛꯄ ꯑꯣꯏꯔꯗꯤꯅꯦ ꯃꯥꯒꯤꯗꯤ ꯁꯒꯣꯜ ꯁꯪꯒ ꯌꯥꯝ ꯂꯩꯕꯅꯤ ꯑꯗꯨꯗꯒꯤ ꯄꯨꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯏꯃꯥ ꯑꯩ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏ ꯁꯒꯣꯜꯁꯦ ꯊꯧꯗꯣꯏꯅꯤꯀꯣ ꯊꯧꯎ ꯏꯁꯥꯅ ꯊꯧꯗꯅ ꯀꯅꯥꯅ ꯊꯧꯗꯣꯏꯅꯣ ꯍꯦ ꯑꯗꯨꯒꯅꯦ ꯁꯒꯣꯜꯗꯒꯤ ꯇꯥꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯅꯄꯥꯅ ꯃꯤꯒꯤꯗꯤ ꯈꯔ ꯍꯨꯔꯥꯟꯖꯔꯛꯂꯒ ꯏꯃꯨꯡꯁꯤꯗ ꯈꯔ ꯇꯥꯔꯤꯁꯦ ꯅꯪ ꯂꯥꯏꯌꯦꯡꯕꯗ ꯂꯣꯏꯅ ꯆꯪꯈꯤꯅꯤ ꯑꯃꯨꯛ ꯍꯣꯏ ꯏꯃꯥ ꯑꯩꯗꯤ ꯁꯒꯣꯜꯗꯒꯤ ꯇꯥꯒꯦ ꯇꯧꯔꯁꯨ ꯁꯒꯣꯜꯒꯤ ꯃꯀꯣꯛꯀꯤ ꯃꯁꯝꯗꯨꯗ ꯇꯥꯗꯅꯕ ꯌꯥꯟꯗꯣꯏꯅꯤ
ꯍꯣꯏ ꯌꯥꯜꯂꯨ ꯌꯥꯜꯂꯨ ꯏꯆꯥꯅꯕꯨ ꯇꯥꯔꯣꯏ ꯈꯟꯕ ꯃꯑꯣꯡꯗ ꯊꯣꯝꯕ ꯁꯒꯣꯜꯗꯣ ꯄꯨꯁꯤꯜꯂꯒ ꯆꯪꯂꯛꯂꯒ ꯍꯪꯂꯛꯏ ꯆꯥꯛ ꯂꯣꯏꯔꯕ꯭ꯔ ꯅꯨꯄꯤ ꯅꯪꯕꯣ ꯂꯣꯏꯔꯦ ꯅꯆꯥꯅꯨꯄꯥꯅ ꯆꯥꯔꯁꯤ ꯄꯥꯕ ꯍꯜꯂꯛꯄ ꯉꯥꯏꯕ ꯉꯝꯂꯔꯣꯏꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗꯒꯤ ꯏꯃꯥ ꯏꯆꯥꯗꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯄ ꯀꯨꯏꯔꯦꯗ ꯑꯗꯨꯗꯤ ꯑꯩꯒꯤꯁꯨ ꯊꯥꯡꯗꯣꯛꯂꯣꯍꯦ ꯆꯥꯛ ꯂꯥꯝꯃꯤ ꯑꯩ ꯍꯣꯏ ꯍꯣꯏ ꯊꯥꯡꯗꯣꯛꯆꯔꯒꯦ ꯐꯨꯡꯒꯥ ꯃꯅꯥꯛ ꯑꯁꯤꯗ ꯃꯩ ꯇꯤꯛꯅ ꯇꯤꯛꯅ ꯍꯦꯛ ꯆꯥꯕꯤꯔꯣ ꯍꯣꯏ ꯍꯣꯏ ꯊꯣꯝꯕ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯆꯪꯂꯛꯂꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯔꯝꯃꯤ ꯇꯣꯝꯕ ꯃꯄꯥꯅ ꯆꯥꯛ ꯆꯥꯕꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯍꯪꯂꯛꯂꯝꯃꯤ ꯄꯥꯕ ꯀꯔꯤꯒꯤꯅꯣ ꯁꯒꯣꯜꯗꯤ ꯇꯪꯈꯥꯏ ꯄꯨꯔꯛꯇ꯭ꯔꯤꯁꯤꯕꯣ ꯅꯍꯥꯟꯁꯨ ꯉꯥ ꯄꯨꯔꯛꯄꯗ ꯄꯥꯕꯅ ꯑꯗꯨꯁꯨ ꯇꯪꯈꯥꯏ ꯄꯨꯔꯛꯇꯦ ꯏꯄꯥꯒꯤ ꯇꯣꯝꯕ ꯁꯒꯣꯜ ꯇꯪꯈꯥꯏ ꯄꯨꯔꯛꯂꯕꯗꯤ ꯏꯄꯥ ꯃꯤꯅ ꯐꯥꯔꯒ ꯁꯤꯔꯣꯏꯗ꯭ꯔꯣ ꯍꯥ ꯉꯥꯗꯨꯁꯨ ꯐꯥꯔꯒ ꯇꯪꯈꯥꯏ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯏꯄꯥꯗꯤ ꯃꯄꯨꯅ ꯐꯥꯗꯨꯅ ꯑꯗꯨꯝ ꯂꯥꯜꯂꯦꯗꯅ ꯑꯗꯨ ꯄꯥꯕ ꯅꯪꯅ ꯅꯍꯥꯟꯈꯩ ꯑꯍꯤꯡꯗ ꯄꯨꯁꯤꯜꯂꯛꯄ ꯃꯌꯥꯝꯗꯣ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯂꯣꯏꯅ ꯄꯨꯔꯛꯏꯗꯨꯅ ꯀꯩꯒꯤꯅꯣ ꯑꯗꯨꯅꯅꯦ ꯃꯄꯨꯒꯤ ꯁꯔꯨꯛ ꯈꯥꯛꯑꯝꯃꯤꯅꯤ ꯑꯉꯥꯡꯅ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯈꯪꯂꯣꯏꯀꯣ ꯑꯗꯨꯅ ꯇꯨꯝꯃꯨꯔ ꯆꯪꯉꯣ ꯐꯃꯨꯡꯗꯁꯨ ꯇꯨꯝꯅꯤꯡꯗ꯭ꯔꯤꯗ ꯄꯥꯕ ꯑꯩꯗꯤ ꯆꯥꯛ ꯇꯨꯝ ꯂꯥꯝꯃꯤ ꯄꯥꯕꯅ ꯆꯥꯛꯈꯣꯝ ꯆꯥꯎꯅ ꯌꯥꯗ ꯍꯨꯛꯄꯗ ꯎꯕꯗ ꯍꯩ ꯏꯄꯥꯅ ꯄꯤꯖꯅꯤꯡꯗꯕ ꯅꯠꯇꯦ ꯉꯁꯤꯒꯤꯗꯤ ꯅꯪꯅꯦ ꯆꯥꯕ ꯌꯥꯎꯔꯅꯨ ꯍꯌꯦꯡ ꯊꯣꯡꯉꯒ ꯆꯥꯔꯣꯀꯣ ꯏꯆꯥꯒꯤ ꯈꯨꯆꯥꯗꯣ ꯏꯄꯥꯒꯤ ꯆꯥꯛ ꯁꯔꯨꯛꯁꯤ ꯇꯧꯔꯛꯂꯕꯗꯤ ꯏꯄꯥꯗꯤ ꯄꯨꯛ ꯊꯜꯂꯔꯣꯏꯅꯦ ꯉꯝꯃꯔꯣꯏ ꯄꯥꯕ ꯑꯩꯗꯤ ꯉꯁꯥꯏꯅ ꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯄꯥꯕ ꯍꯜꯂꯛꯄ ꯉꯥꯏꯅꯤ ꯈꯪꯉꯕ ꯉꯁꯥꯏ ꯏꯃꯥꯅꯅꯦ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯨꯗꯁꯨ ꯏꯃꯥꯅ ꯍꯦꯟꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯄꯨꯛ ꯊꯜꯍꯧꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯣꯝꯕ ꯃꯄꯥꯅ ꯆꯥꯔꯤꯕ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯠ ꯐꯝꯊꯔꯛꯂꯒ ꯀꯤꯠ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯛꯇꯨ ꯃꯥꯅ ꯑꯌꯥꯝꯕ ꯆꯥꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯊꯣꯝꯕꯒꯤ ꯏꯃꯨꯡꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯂꯝꯃꯤ ꯃꯥꯅ ꯍꯨꯔꯥꯜꯂꯛꯄ ꯃꯌꯥꯝ ꯑꯗꯨꯅ ꯑꯅꯧꯕ ꯌꯨꯝꯒ ꯁꯥꯔꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯃꯥꯅ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯛꯂꯝꯃꯤ ꯈꯨꯟꯖꯥ ꯄꯨꯝꯕꯗꯤ ꯉꯛꯅꯔꯝꯃꯤ ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯗꯅ ꯀꯔꯝꯅ ꯊꯣꯝꯕꯅ ꯅꯨꯡꯉꯥꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯅ ꯄꯣꯠꯃꯥꯡ ꯆꯩꯃꯥꯡꯁꯨ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯃꯇꯝ ꯈꯔꯗꯨꯗ ꯊꯣꯝꯕ ꯍꯣꯏꯗꯤ ꯑꯇꯦꯟꯕ ꯃꯇꯝꯁꯤꯗ ꯁꯦꯜꯒꯁꯦ ꯖꯔ ꯖꯔ ꯄꯥꯏꯈꯠꯈ꯭ꯔꯦ ꯀꯔꯤ ꯂꯩꯋꯥꯕꯨ ꯄꯥꯏꯕꯅꯣ ꯈꯪꯗꯦ ꯃꯗꯨꯗ ꯅꯪꯅ ꯀꯜꯂꯧꯅꯨꯀꯣ ꯅꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯃꯤꯅ ꯁꯦꯜ ꯊꯨꯅ ꯄꯥꯏꯈꯠꯈꯤꯕꯗ ꯀꯜꯂꯛꯄꯤꯗꯣ ꯇꯧꯔꯨꯅꯨ ꯀꯜꯂꯛꯄ ꯅꯠꯇꯦꯗ ꯑꯩꯈꯣꯏꯅ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥ ꯃꯔꯛꯇ ꯅꯣꯡꯖꯨ ꯊꯥꯒꯤ ꯀꯜꯂꯕ ꯅꯣꯡꯖꯨ ꯃꯔꯛꯇ ꯑꯋꯥ ꯑꯅꯥ ꯊꯤꯗꯨꯅ ꯇꯥꯜꯂꯛꯄ ꯁꯦꯜꯗꯨꯅ ꯏꯃꯨꯡ ꯃꯦꯟꯈꯠꯄ ꯐꯥꯎꯕ ꯀꯣꯟꯅꯗꯦ ꯃꯥꯒꯤ ꯊꯣꯝꯕ ꯊꯦꯝꯕꯤ ꯍꯥꯏꯕ ꯁꯨꯅꯤꯡꯗꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯊꯕꯛꯁꯨ ꯁꯨꯛꯁꯨ ꯁꯨꯗꯦ ꯑꯗꯨꯒ ꯁꯦꯜꯁꯨ ꯖꯔ ꯖꯔ ꯄꯥꯏꯈꯠꯂꯛꯄꯁꯤꯗ ꯑꯗꯨ ꯉꯛꯆꯕꯒꯤ ꯋꯥꯅꯤꯗ ꯍꯣ ꯉꯛꯂꯨꯅꯨ ꯃꯤꯁꯨ ꯂꯣꯟꯅ ꯁꯦꯜ ꯇꯥꯜꯂꯝꯒꯅꯤ ꯑꯗꯨꯅꯕꯨ ꯁꯦꯜ ꯄꯥꯏꯈꯠꯂꯛꯏꯅꯤ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯄꯥꯜꯂꯛꯂꯤꯕ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯁꯤꯅ ꯇꯪꯈꯥꯏ ꯀꯌꯥꯃꯨꯛ ꯄꯥꯜꯂꯝꯗꯧꯔꯤꯕ ꯐꯅꯕꯨ ꯅꯣꯛꯅꯤꯡꯂꯤ ꯑꯩꯗꯤ ꯃꯗꯨꯒꯤ ꯍꯨꯔꯥꯟꯕꯗꯣ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯍꯨꯔꯥꯜꯂꯒ ꯃꯌꯨꯝꯗꯒ ꯃꯥꯅ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯄꯨꯁꯤꯜꯂꯝꯗꯣꯏꯗꯣ ꯃꯗꯨ ꯈꯟꯕꯗ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗ ꯊꯥꯏꯕꯤ ꯑꯃꯅ ꯀꯩꯊꯦꯜꯗ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯊꯣꯝꯕꯒ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ ꯊꯣꯝꯕ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ 이때마 나나오 아스와이 파우드스 자루버니 이나코이디 한닥디 실가세 캉빠이 빠이카크레코 가일레와부 빠이버노 이때마 라이나 짠미바 하이든데시디 톰바 낭나 똥나 롯리부두부 가리노네 꽉크라포 무시기 이때이마시소 이때마 가리슈나떼다 또로보니 하우식부 까다이리 또로보노냐 이때이마수 사닝가 라이르미니니 톰바 마시 아마타 카이람기로 이때이마다 톰바 낭기 또로보토 마시했다 이때이마 누가이도 마안디다 두디가야 부토로우니 낭보 가얌 짜오기 옌기니 이때이마 톰바 우닝다 둥다 롯리바 또로보 땅카이두 부톡라가 울라이 이때이마 ꯌꯥꯝ ꯇꯥꯡꯕꯁꯤꯗ ꯑꯩꯅ ꯃꯄꯨꯝꯗꯒꯤ ꯇꯪꯈꯥꯏ ꯇꯥꯊꯣꯛꯍꯜꯂꯒ ꯇꯪꯈꯥꯏꯈꯛ ꯑꯣꯏꯅ ꯂꯩꯔꯛꯄꯅꯤꯗ ꯌꯥꯝ ꯐꯩꯅꯦ ꯅꯪꯅ ꯇꯧꯔꯕ ꯂꯩꯔꯛꯂꯤꯕ ꯄꯣꯠ ꯌꯣꯟꯕꯤꯗꯨꯗꯤ ꯇꯪꯈꯥꯏꯒ ꯂꯩꯕ ꯌꯥꯏ 이때이마 ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯅꯅꯥꯎ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯍꯣꯏ ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤ ꯑꯉꯛꯄ ꯃꯤ ꯌꯥꯝꯅ ꯊꯦꯡꯅꯔꯛꯇꯣꯔꯤꯀꯣ ꯑꯩ ꯆꯤꯡꯅꯈ꯭ꯔꯖꯥꯠꯂꯅꯤ ꯏꯇꯩꯃꯁꯦ ꯍꯣꯏꯗ ꯆꯤꯡꯅꯖꯧ ꯃꯋꯥ ꯑꯝꯇ ꯂꯧꯕꯤꯗꯦ ꯑꯩꯅ ꯍꯣ ꯀꯩꯗꯧꯕꯤꯔꯒꯦ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯃꯨꯛ ꯍꯟꯖꯤꯟꯕꯤꯔꯛꯏꯁꯤꯕꯣ ꯑꯩꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯃꯤꯒꯤ ꯏꯪꯈꯣꯜ ꯑꯃꯗ ꯇꯣꯔꯕꯣꯠ ꯄꯥꯟꯕ ꯎꯕ ꯃꯗꯨꯗ ꯑꯩꯅ ꯆꯥꯅꯤꯡꯃꯟꯈ꯭ꯔꯗꯅ ꯃꯄꯨ ꯑꯣꯏꯗ꯭ꯔꯤꯉꯩ ꯇꯥꯟꯖꯥ ꯂꯧꯔꯒ ꯍꯦꯛꯂꯒ ꯇꯪꯈꯥꯏ ꯑꯃ ꯄꯨꯔꯛꯄ ꯂꯝꯕꯤꯗ ꯏꯇꯩꯃ ꯊꯥꯏꯕꯦꯝ ꯑꯗꯣ ꯍꯦꯛ ꯊꯦꯡꯅꯔꯦ ꯃꯥ ꯎꯕꯗ ꯑꯩꯅ ꯇꯨꯡꯗ ꯂꯣꯠꯂꯤ ꯎꯗꯅꯕ ꯍꯥꯏꯗꯅ ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯥꯅ ꯍꯪꯂꯤꯕ ꯑꯩꯅ ꯍꯥꯏꯕ ꯇꯣꯔꯕꯣꯠꯅ ꯍꯥꯏꯕ ꯑꯗ ꯃꯥꯁꯨ ꯆꯥꯅꯤꯡꯅ ꯂꯩꯔꯝꯃꯤꯅꯤ ꯃꯆꯦꯠ ꯑꯝꯇ ꯈꯥꯏꯔꯝꯈꯤꯔꯣ ꯁꯤꯅꯤ ꯑꯗꯨꯗ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯏꯇꯟꯇ ꯍꯥꯏꯖꯕꯅꯤꯗ ꯍꯣ ꯑꯇꯩ ꯂꯥꯏꯔꯤꯌꯦ ꯅꯆꯥꯅꯨꯄꯥ ꯁꯛ ꯐꯖꯕ ꯃꯔꯩ ꯀꯟꯅ ꯁꯤꯅ
ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯔꯝꯃꯤ ꯃꯣꯏ ꯄꯥꯕꯗꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯑꯇꯥꯡꯕ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯝ ꯄꯨꯔꯛꯑꯦꯅ ꯀꯔꯤ ꯃꯗꯨꯒꯤ ꯉꯥꯡꯗꯣ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯀꯨꯁꯤꯄꯦꯟ ꯑꯝꯇ ꯄꯨꯍꯧꯒꯦ ꯑꯩꯅ ꯀꯩꯔꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯆꯪꯉꯝꯃꯅꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯕꯅꯤꯅ ꯏꯆꯥ ꯍꯣꯏꯗꯤ ꯈꯪꯅꯤꯕ ꯉꯁꯤꯗꯤ ꯑꯉꯥꯡ ꯑꯃ ꯉꯁꯤꯗꯤ ꯍꯩ ꯇꯣꯝꯕ ꯅꯪ ꯀꯥꯏꯗ ꯂꯩ ꯕꯥꯕꯥ ꯑꯩ ꯂꯣꯏ ꯇꯥꯏꯌꯦ ꯏꯃꯥꯅ ꯄꯥꯕꯗ ꯍꯥꯏꯔꯤꯁꯤꯡ ꯍꯩ ꯇꯥꯔꯗꯤ ꯅꯪ ꯁꯤꯗ ꯂꯥꯛꯑꯣ ꯕꯥꯕꯥ ꯑꯩ ꯈꯣꯡ ꯈꯨꯠ ꯁꯤꯠꯅ ꯍꯥꯝꯗꯣꯛꯈ꯭ꯔꯦ ꯐꯃꯨꯡꯗꯒꯤ ꯀꯨꯝꯃꯛꯑꯗꯤ ꯑꯃꯨꯛ ꯃꯣꯠꯂꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯂꯥꯛꯂꯒ ꯐꯨꯕ ꯇꯥꯔꯦꯗꯅ ꯅꯪ ꯑꯁꯨꯛ ꯃꯆꯤꯟ ꯌꯥꯎꯕ ꯑꯉꯥꯡꯁꯤꯕꯨ ꯀꯔꯝꯕ ꯑꯉꯥꯡꯅꯣ ꯍꯥꯏꯕꯅꯤꯗ ꯃꯁꯦ ꯕꯥꯕꯥ ꯀꯜꯂꯒꯅꯨ ꯅꯥꯏ ꯏꯃꯥ ꯕꯥꯕꯁꯦ ꯑꯝꯇ ꯈꯥꯡꯕ ꯂꯥꯛꯑꯣ ꯏꯃꯥ ꯑꯩ ꯈꯨꯕꯣꯝꯁꯦ ꯃꯔꯤ ꯄꯣꯝꯃꯤ ꯏꯃꯥ ꯍꯩ ꯀꯞꯄꯣ ꯅꯪꯗꯤ ꯈꯪꯉꯕ ꯀꯞꯄꯅ ꯄꯛꯆꯩ ꯏꯃꯥ ꯐꯠꯇꯕꯤ ꯅꯪꯒꯤ ꯅꯨꯄꯥꯅ ꯐꯨꯕꯅꯤꯅ ꯈꯪꯗꯣꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯑꯕꯣ ꯑꯩ ꯄꯨꯀꯠꯂꯨ ꯂꯥꯛꯑꯣ ꯑꯕꯣ ꯏꯄꯨꯗꯨ ꯄꯨꯔꯒ ꯑꯩ ꯄꯨꯀꯠꯂꯨ ꯂꯥꯛꯑꯣꯕ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯃꯆꯤꯟꯁꯦ ꯊꯨꯒꯥꯏꯒꯦ ꯃꯆꯤꯟꯁꯦ ꯌꯥꯝ ꯌꯥꯎꯕꯅꯤꯅ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯍꯨꯔꯥꯟꯕꯅꯦ ꯍꯥꯏꯕ ꯈꯪꯈꯤꯕ ꯇꯥꯔꯦ ꯈꯨꯟꯖꯥ ꯄꯨꯝꯕꯅ ꯃꯁꯦ 이마가 빠버거나 민곤다 하이도까노나 하이브도 미남다 아이 민곤다 하이도까보니 빠바 누가 거리게 시나이도입니다 한dak 빠버가 이마가나 또이나 나마나마싱 아마디 쿤기미다 하이도까노 하이드나 이마가 빠버거나 또이나 하이브두다 아이나 하이닝만다나 하이도기브니 빠바 마시 합라가 보더니 마시게 강세 하도 에디 까이 뽀삐라미노 해봐 너희나 뽀엄드라디 아이 닝ꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯅ ꯄꯣꯛꯆꯔꯝꯗꯧꯅꯤ ꯃꯁꯤ ꯆꯩꯁꯤ ꯇꯨꯝꯅꯕ ꯀꯟꯒꯦꯗ ꯃꯣꯏ ꯄꯥꯕ ꯌꯥꯔꯦ ꯁꯤꯇꯣꯛꯄꯤꯔꯣ ꯅꯆꯥꯁꯦ ꯆꯩꯔꯝ ꯇꯥꯅ ꯄꯣꯝꯂꯦꯕ ꯐꯅꯌꯥꯝꯅ ꯍꯤꯒꯥꯌꯥꯌꯣꯝꯇ ꯃꯆꯥꯁꯦ ꯇꯞ ꯇꯥꯅ ꯐꯨꯗꯣꯛꯂꯒ ꯍꯤꯒꯥꯌꯥꯌꯣ ꯀꯥꯏꯅ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯌꯥꯝ ꯐꯠꯇꯕ ꯖꯥꯠꯅꯤꯅ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯉꯤꯕ ꯄꯥꯕꯅ ꯍꯌꯦꯡꯋꯥꯏ ꯄꯥꯕꯅ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯑꯩꯅ ꯐꯨꯒꯦꯕ ꯍꯩ ꯅꯪ ꯃꯁꯨ ꯅꯆꯤꯟꯗꯣ ꯈꯨꯝꯂꯅꯨ ꯌꯥꯔꯦ ꯂꯥꯟꯕꯅ ꯅꯪꯅ ꯂꯥꯜꯂꯒ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯀꯅꯥ ꯅꯆꯤꯟ ꯌꯥꯎꯒꯦ ꯅꯪꯉꯣꯟꯗ ꯅꯆꯤꯟꯗꯣ ꯀꯅꯥꯅ ꯌꯥꯎꯒꯦ ꯅꯣꯏꯗꯤ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯀꯅꯣꯅ ꯍꯥꯏꯔꯛꯑꯣꯒꯦ ꯃꯁꯤ ꯑꯩꯅ ꯐꯨꯖꯤꯜꯂꯛꯇꯅꯀꯣ ꯃꯁꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯈꯨꯜ ꯑꯗꯨꯗ ꯇꯞꯅ ꯅꯤꯡꯐꯨꯡ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ ꯇꯣꯝꯕꯅ ꯃꯃꯥꯟꯅꯕꯗ ꯍꯥꯏꯗꯣꯛꯂꯝꯕ ꯋꯥꯐꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯜ ꯑꯁꯤꯗ ꯇꯣꯏꯅ ꯄꯣꯠꯃꯥꯡ ꯆꯩꯃꯥꯡ ꯇꯧꯔꯤꯕ ꯃꯤꯒꯤ ꯏꯪꯈꯣꯜꯗꯒꯤ ꯄꯣꯠ ꯍꯨꯔꯥꯜꯂꯤ ꯃꯤꯁꯛ ꯑꯁꯤ ꯊꯣꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥ ꯄꯨꯝꯕ ꯋꯥꯇꯥꯅꯔꯕ ꯃꯇꯨꯡ ꯍꯨꯔꯥꯟꯕꯁꯤ ꯀꯅꯥꯅꯣ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯅꯕ ꯃꯤ ꯊꯥꯗꯣꯛꯂꯝꯃꯤ ꯅꯨꯄꯤ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯗꯧꯔꯦ ꯊꯤꯔꯨꯅꯤ ꯆꯥꯛꯇꯣ ꯂꯣꯏꯕꯒ ꯆꯥꯛꯇꯣ ꯆꯥꯊꯣꯛꯂꯒ ꯉꯁꯤꯗꯤ ꯃꯃꯥꯡꯗ ꯑꯩꯅ ꯑꯃꯨꯛꯇ ꯍꯨꯔꯥꯟꯈꯤꯗ꯭ꯔꯤꯕ ꯄꯣꯠ ꯑꯃ ꯍꯨꯔꯥꯟꯕ ꯆꯠꯇꯧꯔꯤꯕꯅꯤ ꯊꯦꯝꯕꯤ ꯋꯥꯗꯨ ꯇꯞꯅ ꯉꯥꯡꯂꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯅꯨꯄꯥ ꯀꯔꯤ ꯄꯣꯠꯅꯣ ꯉꯁꯤ ꯍꯨꯔꯥꯟꯕ ꯆꯠꯇꯧꯔꯤꯕꯗꯨꯕꯣ ꯅꯨꯄꯤ ꯇꯨꯃꯤꯟ ꯂꯩꯌꯨꯅꯤ ꯅꯪꯕꯣ ꯅꯆꯥ ꯅꯨꯄꯥꯅ ꯑꯃꯨꯛ ꯇꯥꯈꯤꯅꯤ ꯇꯥꯗꯦ ꯑꯩꯈꯣꯏ ꯇꯨꯝꯖꯔꯤ ꯐꯃꯨꯡꯗ ꯇꯨꯝꯃꯨ ꯇꯨꯃꯤꯟꯅ ꯍꯣꯏ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯃꯄꯥꯁꯨ ꯃꯆꯥꯁꯨ ꯍꯣꯏ ꯂꯥꯛꯑꯦ ꯏꯃꯥ ꯑꯩꯒꯤ ꯆꯥꯛꯇꯤ ꯇꯣꯉꯥꯟꯅ ꯊꯤꯌꯨꯀꯣ ꯊꯤꯔꯦꯍꯦ ꯅꯪ ꯃꯁꯨ ꯑꯍꯟ ꯁꯥꯗꯅ ꯂꯩꯔꯦ ꯂꯥꯛꯑꯣ ꯊꯣꯡꯕ ꯆꯥꯛ ꯇꯣꯛꯂ ꯃꯇꯨꯡ ꯑꯍꯤꯡ ꯈꯔ ꯆꯤꯛꯊꯔꯛꯄ ꯃꯤ ꯄꯨꯝꯕ ꯇꯨꯝꯅꯔꯝꯂꯅꯤ ꯍꯥꯏꯕ ꯀꯥꯟ ꯑꯗꯨꯗ ꯃꯈ꯭ꯋꯥꯡꯗ ꯊꯥꯡꯒꯣꯜ ꯑꯃꯒ ꯕꯣꯔꯥ ꯑꯆꯧꯕ ꯑꯃꯒ ꯈꯨꯗꯩꯅ ꯁꯦꯠꯅ ꯀꯤꯁꯤꯜꯂꯒ ꯌꯣꯡꯆꯥꯛ ꯌꯥꯝꯅ ꯄꯥꯟꯕ ꯏꯃꯨꯡ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯈꯨꯔꯥꯃꯨꯕꯒꯤ ꯏꯪꯈꯣꯜꯒꯤ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯁꯦ ꯐꯖꯅꯗꯤ ꯄꯥꯟꯕꯅꯤꯍꯦ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯎꯔꯨꯗꯦ ꯍꯥꯏꯕ ꯉꯁꯤꯗꯤ ꯍꯦꯛꯇ ꯍꯨꯔꯥꯜꯂꯗꯧꯅꯤ ꯁꯖꯤꯛ ꯐꯥꯟꯊꯒꯤ ꯌꯣꯡꯆꯥꯛ ꯃꯊꯛꯁꯤꯗ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯗꯨ ꯀꯥꯔꯒ ꯌꯣꯡꯆꯥꯛ ꯆꯔꯣꯡꯗꯨ ꯊꯥꯡꯒꯣꯜ ꯑꯗꯨꯅ ꯂꯥꯝꯗꯨꯅ ꯍꯦꯛꯂꯒ ꯃꯥꯅ ꯄꯨꯔꯛꯄ ꯕꯣꯔꯥ ꯑꯆꯧꯕꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯔꯨꯒꯁꯦ ꯐꯖꯔꯦ ꯏꯔꯣꯜꯂꯒ ꯆꯥꯔꯗꯤ ꯍꯥꯎꯗ ꯌꯥꯎꯔꯅꯤꯁꯦ ꯀꯩꯊꯦꯜꯗꯒ ꯄꯨꯔꯒ ꯌꯣꯜꯂꯗꯤ ꯃꯤꯅ ꯇꯥꯞ ꯂꯛꯅꯅꯤꯕꯣ ꯈꯨꯜꯒꯤ ꯃꯁꯥ ꯐꯕ ꯄꯥꯈꯪ ꯈꯔ ꯍꯨꯔꯥꯟꯕ ꯐꯥꯅꯕ ꯊꯥꯗꯣꯛꯄꯗꯨꯁꯨ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯆꯥꯛ ꯇꯣꯛꯂ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯇꯨꯝꯅꯔ ꯃꯇꯨꯡꯗ ꯍꯧꯒꯠꯅꯔꯛꯇꯨꯅ ꯊꯣꯛꯅꯔꯛꯏ ꯈꯨꯟꯒꯤ ꯑꯍꯟꯁꯤꯡꯅ ꯑꯩꯈꯣꯏꯗ ꯍꯨꯔꯥꯟꯕ ꯐꯥꯎꯅ ꯁꯤꯟꯅꯩꯁꯦ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦꯀꯣ ꯍꯨꯔꯥꯟꯕꯗꯨꯅ ꯀꯔꯝꯕ ꯃꯇꯝꯗ ꯍꯨꯔꯥꯟꯕ ꯆꯠꯂꯤꯁꯨ ꯑꯩꯈꯣꯏꯗꯤ ꯑꯝꯇꯁꯨ ꯈꯪꯕ ꯅꯠꯇꯦꯗꯣ ꯏꯇꯥꯎ ꯏꯜꯂꯨꯗꯧꯔꯤ ꯇꯧꯔꯤꯁꯦ ꯈꯨꯜꯒꯤ ꯄꯣꯠꯃꯥꯡ ꯆꯩꯃꯥꯡꯁꯦ ꯍꯟꯗꯛ ꯈꯔ ꯍꯦꯟꯖꯤꯜꯂꯛꯄꯁꯤꯗ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯅ ꯍꯨꯔꯥꯟꯕꯁꯦ ꯐꯥꯗꯗꯤ ꯐꯥꯔꯁꯤꯅ ꯁꯤꯜꯂꯛꯄ ꯊꯧꯔꯥꯡꯕꯗꯤ ꯊꯧꯔꯥꯡꯅꯤꯕꯣ ꯇꯜꯂꯤ ꯏꯇꯥꯎ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯒ ꯍꯨꯔꯥꯟꯕ ꯊꯤꯕ ꯊꯣꯛꯂꯛꯄꯁꯦ ꯏꯇꯥꯎ ꯃꯌꯥꯝ ꯇꯨꯃꯤꯟ ꯆꯠꯅꯔꯣ ꯍꯨꯔꯥꯟꯕ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯁꯤꯡꯕꯅꯤꯀꯣ ꯍꯣꯏ ꯏꯇꯥꯎ ꯏꯇꯥꯎꯁꯦ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯉꯣ ꯈꯨꯔꯥꯃꯨꯕꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯍꯧꯕ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯁꯦ ꯐꯦꯔꯦ ꯍꯥꯏꯔꯤꯁꯦ ꯍꯣꯏꯅꯦ ꯏꯇꯥꯎ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯃꯊꯛꯁꯤꯗ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯕ ꯃꯥꯜꯂꯤꯅꯦ
ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯏꯇꯥꯎ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯇꯞꯅ ꯆꯪꯁꯤꯟꯁꯤ ꯏꯇꯥꯎ ꯑꯗꯨ ꯐꯥꯔꯁꯤ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕꯁꯦ ꯍꯣꯏ ꯏꯇꯥꯎꯁꯦ ꯕꯣꯔꯥꯁꯦ ꯄꯤꯛ ꯊꯜꯂꯦꯗ ꯍꯜꯂꯒꯦ ꯀꯅꯥꯅꯣ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯅꯪ ꯑꯣ ꯉꯁꯤꯗꯤ ꯊꯣꯡꯕꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤꯅꯦ ꯀꯨꯝꯊꯔꯣ ꯁꯠ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯗꯤ ꯀꯨꯝꯊꯔꯣ ꯏꯅꯥꯎꯁꯥ ꯅꯌꯥꯝꯕ ꯊꯣꯡꯕꯅꯤ ꯏꯌꯥꯝꯕ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯈꯨꯔꯥ ꯃꯨꯕꯒꯤ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯃꯊꯛꯁꯤꯗ ꯏꯅꯥꯎꯁꯥ ꯅꯌꯥꯝꯕꯒꯤ ꯁꯒꯣꯜꯗꯨ ꯑꯗꯨꯒꯤ ꯁꯖꯤꯛ ꯐꯥꯜꯂꯝꯕꯅꯤꯗ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯃꯊꯛꯇꯕꯨ ꯀꯗꯥꯏꯗꯒꯤ ꯁꯖꯤꯛꯅꯣꯅꯦ ꯏꯌꯥꯝꯕ ꯏꯅꯥꯎꯁꯥ ꯃꯤꯅ ꯍꯥꯏꯅꯕ ꯈꯨꯔꯥ ꯃꯨꯕꯒꯤ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯃꯊꯛꯇ ꯁꯖꯤꯛ ꯌꯥꯝ ꯍꯧꯋꯦꯗꯅ ꯏꯇꯥꯎꯁꯥ ꯀꯥꯟꯅꯗꯦ ꯏꯌꯥꯝꯕꯁꯦ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯒꯤ ꯌꯨꯝꯗ ꯄꯨꯔꯒ ꯋꯥꯔꯛꯍꯜꯂꯁꯤ ꯃꯥꯅ ꯑꯣꯏꯔꯝꯒꯅꯤ ꯅꯍꯥꯟꯈꯩ ꯈꯨꯜ ꯑꯁꯤ ꯍꯨꯔꯥꯜꯂꯤ ꯃꯌꯥꯝꯁꯦ ꯍꯣꯏ ꯏꯇꯥꯎ ꯄꯨꯔꯁꯤ ꯂꯥꯛꯑꯣ ꯏꯅꯥꯎꯁꯥ ꯅꯌꯥꯝꯕ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯏꯌꯥꯝꯕꯗꯤ ꯀꯥꯎꯔ ꯃꯥꯜꯂꯦꯅꯦ ꯍꯨꯔꯥꯟꯕꯒꯤ 10ꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯣ ꯉꯁꯤꯁꯦ ꯏꯌꯥꯝꯕꯒꯤ 10ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯃꯄꯨ ꯑꯩꯈꯣꯏꯒꯤꯅ ꯅꯣꯡꯃꯗꯨꯅꯤ ꯐꯖꯅ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯂꯦꯝꯅ ꯆꯠꯄꯤꯌꯨ ꯏꯌꯥꯝꯕ ꯊꯣꯡꯕ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯅꯅꯦ ꯍꯪꯂꯀꯥꯟꯗ ꯈꯪꯂꯛꯀꯅꯤ ꯍꯨꯔꯥꯟꯕꯅꯤ ꯍꯨꯔꯥꯟꯗꯕꯅꯤ ꯍꯥꯏꯕꯗꯣ ꯑꯣ ꯉꯁꯤꯗꯤ ꯊꯣꯡꯕꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦ ꯃꯤꯒꯤ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯃꯊꯛꯇ ꯁꯖꯤꯛ ꯐꯥꯟꯕ ꯀꯥꯔꯨꯕ ꯑꯩ ꯉꯁꯤꯗꯤ ꯈꯨꯟꯖꯥ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯀꯦꯀꯣ ꯐꯣꯡꯂꯗꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯇꯣꯝꯕ ꯅꯪꯅ ꯊꯣꯟꯕ ꯉꯥꯛꯇꯅꯤꯀꯣ ꯑꯩ ꯉꯁꯤꯗꯒꯤ ꯍꯨꯔꯥꯟꯕ ꯇꯣꯛꯂꯦ